Pongringlong Youth Club ki maikei Thadoklakle ngasi June tang 9 English ngani kunga tarukta press release ama maruoiba oina tholakli hairiba press releases na maruoina pallibana village guard ama ngasi thinaduna lakhiba du nongmai maruna panbana maram oiraga siduna leram lehari hairiba si Pongringlong Youth Club PYC ki maikei digi Mr. Sungjanglung panmai sa yangkai gatere suraba village guard oina Pongringlong part 1 Rongmai Naga village dagi ngasi kuki militant khulai matik sana pairaba singna Pongringlong Rongmai Naga village da attack sa thrakibadagi mangduna thinaduna lakhiba miyoy amani hairiba miyoy si haji recover tawba matamna maki masada numai marum kaya ama panbagi maduna tan mahangna siramliba surrounding jaga sing panmaga loinana hairiba mi si isigi matangda competent authority singna mapung fana thigatkadabani haiba wafam amani masidana tana Pongringlong Youth Club ki maikei digi hairiba misi si thamoi sokna nuwaitaba phungdokpaga loinana makhoi imung manungna nanghoriba awabadasu saruk yazari hairi atopa paw madana indefinite blockade Laothokhre hairibasi KKL gi matung inadi saubaw amasung Pins Corner da nupi singna santi oina khongjang sangsilingai matamda aso apan kyama yahon khiba si masida natana security personnel singna automatic weapon sizinaduna nongthakta New Haven da masing khangdaba nongmai maru kaya amas kokhat kheba wafam panbaga loinana masigi pakhumoina KKL na declare tori maduri Assam Rifles ka non cooperation sangshilagani haiba policy ma gi makhada wafam yauna phongdorakhre yari amaromdana ngasi saroi padongba wanda Rongmai village guard attack sathaduna asigumba thawdo asibu Rongmai Naga Council Manipur RNCM ki maikei digi akan mamongda condemn tarakli hairiba thawdo asida village guard Mr. Sungjanung panmai sai yangkai gatret mahak mangduna lakpani asi mahak imung manungi sijinanabgi singchan masakhibane haba wafam panbaga loinana hairiba thawdo asida kuki militant singna tamthiba mihat halakpa asi working committee JTC Manipur gi maikei digi su Lengmai Rongmai and Inpui gi maikei digi akan mamongda condemnation letter amasu tuan ba lup singdagi thadongnarakli BJP Manipur Pradesh ki maikei digi State President oiriba Srimati Adhikarim Sarda Devi na ana mapung phana ngasi Rajya Sabha election ki Manipur gi nomination file thokre hairiba sida Honorable Chief Minister Yumnam Khemsan, Observer Amasu, Honorable MLA Singh, Assam Dr. Rajdeep Roy, Honorable Home Minister Sri Govidas Kunthaujam, MLA Sri T.H. Bisorjar Amasum, Tongbam Robindo Amasum Atopa AND MLA Singh Sharuk Yakhieri. IDP singi SIR pangthoknaba honabada awab oiri CEO singi maikei digi ECI de se thakre pakhumdi lakri
Kangluk ki irang na maram oiraga lanjenaraktuna relief khema amasung khangna sanabasinggi mayumda sangjafam lawduna lairiba IDP sing karamna SIR sathagadabano haibigi matangda BLO singi maikaidi awaba masum samamnaba kya lairi IDP sing matau karamna SIR sathagadabano haibigi matangda Chief Electoral Officer Manipur gi maikaidi Election Commission of India na Haukiba irai numita ayib sirol thakri adubo haujik phabu pakum laktri hari IDP singi SIR sathabda khwaidigi hena awaba oidibasi SIR pangthopa haibasi genuine oiba voter masa khangdukna bikidamakti election officer singna yumthong satuna verification sathakadabane SIR gi thaba si state asigi oina me kunthra digi jun kungani pan phau pangthokadabane adubu kangluk irang namaram oiraga mayum me kei thadoktuna lanjena khibadigi mi lainadraba Ghost settlement oina lady mafam aduda matau kramna yumthong sangduna verification sathakadabano lanjena khraba yum sing adudi ayamana kangluk ki irang asida tumna maisakhiba bomb fit tawduna thugaiba madi akai atoi kya yauri mi so lainadraba yum sing adu matau kramna voter sing adu gini haina photograph lawduna upload tawgodoribano mafam adura lerama mioi sing adudi loina lanjena khraba ngaktani maram aduna kangluk ki irang mayu nari bi state sida matau kramna IDP sing sigi SIR pangthokadoribano haibigi matangda CEO Manipur gi makedigi ECI da ayub sirol thaduna hangkhri hari Police na tuan mafam singna satakhiba drive ta kaniki ji kunthraga mangagi mathakta fagat pangakri Manipur police na ngarang tuan mafam singna nisagi mayukti satakhiba drive ta kaniki ji kunthraga mangagi mathakta forkri police ki pauna haibari ngarang senapati district ki manung sanba ti khulen nakase post gi miyoi ani kaniki ji 28 lising kungani panga Zamaga Mogdraga Konana Pari, Parabami any Edudi, Kangpopi district ki irang part 2 da Leiba, Bazar, Gara village tagi, Man Bahadur, Batari say Kungamri Amas district Asimaki, Karapani village tagi, Azai Bania say Kungamitukawi, Bolero pickup vehicle, registration number AS05AC 9494 da, Yamlavakani Singadu Puraga Lakwi Lamida Thawat Yoi singadu degi seloina lupali sing mangayawna atay pulam kya mas fagal hari Susampu district ki singat police station ki manung sanba singat PS check post tagi so Bolero MZ01P 8655 ta lakpa miyo ani degi brown sugar kg 5.143 ka kona na fagal li haina report tori Drak ka kona na para miyo singadu di Susampur gi gauksin kup bank tagi ke pauksin swan say kun isahi yang kagatre amasum Tentang na sumna mayam na thamjaramge hausiku ina di mayam pau matang sa lusinjarage amasum makhataba anauba update mayam punang ngamina sena channel sigi maikedi gi mayang infam da makhata na thamjari makhataba anauba update mayam punang ngamina si